ꯑꯕꯦꯊꯣꯏ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ ꯑꯕꯦꯊꯣꯏꯅ ꯃꯉꯣꯟꯗ ꯀꯣꯜꯂꯤꯕ ꯑꯗꯨ ꯐꯠꯊꯥꯗꯣꯛꯂꯝꯂꯒ ꯔꯣꯍꯤꯠꯇꯨ ꯄꯨꯔꯞ ꯆꯠꯈꯤ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯦ ꯑꯕꯦꯊꯣꯏ ꯃꯉꯣꯟꯗ ꯑꯕꯦꯊꯣꯏꯁꯨ ꯔꯣꯍꯤꯠꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯂꯒ ꯀꯞꯇꯨꯅ ꯂꯩꯍꯧꯔꯤ ꯀꯔꯤꯕꯨꯗꯤ ꯍꯥꯏꯔꯨꯅꯤ ꯃꯇꯝ ꯂꯩꯔꯤꯉꯩꯗꯅ ꯃꯥꯅ ꯔꯣꯍꯤꯠꯄꯨ ꯃꯐꯝꯗꯒꯤ ꯂꯥꯞꯅ ꯏꯟꯊꯣꯛꯂꯨꯔꯒ ꯍꯧꯖꯤꯛꯇꯗ ꯑꯃꯨꯛ ꯔꯣꯍꯤꯠꯅ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕꯤ ꯑꯃꯒ ꯂꯨꯍꯣꯡꯅꯕ ꯉꯥꯏꯗꯨꯅ ꯂꯩꯔꯕ ꯃꯇꯝ ꯑꯁꯤꯗꯅ ꯀꯔꯝꯅꯗꯤ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯨꯅꯤ ꯁꯣꯝꯗ ꯔꯣꯍꯤꯠꯁꯨ ꯃꯄꯤ ꯏꯔꯥꯆꯦꯅ ꯃꯐꯝꯗꯨꯗꯒꯤ ꯊꯣꯔꯛꯂꯒ ꯃꯈꯣꯏꯒꯤ ꯌꯨꯝꯖꯥꯎꯂꯣꯝꯗ ꯑꯣꯏꯅ ꯂꯥꯛꯂꯦ ꯃꯌꯥꯝ ꯃꯔꯛꯇ ꯇꯤꯟꯅꯤꯡꯕꯒꯤ ꯋꯥꯈꯜ ꯄꯣꯛꯇ꯭ꯔꯦ ꯃꯉꯣꯟꯗ ꯃꯁꯥꯗ ꯐꯥꯎꯔꯤꯕ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯄ ꯑꯃꯗꯤ ꯅꯤꯡꯉꯝꯗꯕꯒꯤ ꯃꯩꯁꯥꯁꯤꯡ ꯑꯗꯨꯅ ꯍꯦꯟꯃꯟꯕꯅ ꯔꯣꯍꯤꯠꯇꯨ ꯃꯥꯒꯤ ꯊꯋꯥꯏ ꯍꯛꯆꯥꯡ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯄꯨꯝꯕ ꯃꯩꯔꯤꯅ ꯃꯩꯋꯥꯏꯔꯛꯄꯒꯨꯝ ꯃꯩꯁꯥ ꯐꯪꯕ ꯍꯧꯔꯛꯂꯦ ꯇꯟꯖꯥ ꯆꯥꯅ ꯆꯦꯜꯁꯤꯁꯨ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯍꯣꯜꯗꯒꯤ ꯔꯣꯍꯤꯠ ꯊꯤꯕ ꯊꯣꯔꯛꯄꯅꯤ ꯔꯣꯍꯤꯠꯅ ꯒꯥꯔꯗꯦꯟ ꯂꯣꯝꯗꯒꯤ ꯊꯣꯛꯈ꯭ꯔꯒ ꯌꯨꯝꯖꯥꯎꯂꯣꯝꯗ ꯆꯪꯈꯤꯕ ꯑꯗꯨ ꯆꯦꯜꯁꯤꯅꯁꯨ ꯎꯍꯧꯔꯦ ꯔꯣꯍꯤꯠꯀꯤ ꯃꯁꯛ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯈꯪꯂꯦ ꯃꯥꯅꯁꯨ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯦ ꯍꯥꯏꯕꯗꯨ ꯆꯦꯜꯁꯤꯅ ꯃꯃꯥꯏ ꯈꯖꯤꯛ ꯂꯩꯗꯨꯅ ꯑꯁꯨꯝ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯂꯨꯈꯣꯏꯅꯁꯨ ꯔꯣꯍꯤꯠꯅ ꯆꯠꯈꯤꯕ ꯑꯗꯨ ꯒꯥꯔꯗꯦꯟꯗꯨꯒꯤ ꯃꯔꯨꯝ ꯑꯃꯗ ꯂꯦꯞꯂꯒ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯎꯔꯦ ꯆꯦꯜꯁꯤ ꯋꯥꯈꯜ ꯍꯦꯟꯅ ꯈꯟꯊꯔꯨꯕ ꯇꯧꯗ ꯔꯣꯍꯤꯠꯀꯤ ꯃꯇꯨꯡ ꯏꯟꯅꯔꯛꯏ ꯍꯥꯏ ꯍꯤꯜꯁꯇꯨꯒ ꯇꯍꯥ ꯇꯍꯥ ꯇꯧꯅ ꯆꯦꯜꯂꯛꯏ ꯌꯨꯝꯖꯥꯎ ꯇꯝꯅ ꯃꯥꯅ ꯃꯦꯟ ꯗꯣꯔꯗꯨ ꯍꯥꯡꯗꯨꯅ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯂꯣꯕꯤ ꯔꯨꯝꯗ ꯔꯣꯍꯤꯠꯅ ꯁ꯭ꯇꯦꯌꯔꯀꯦꯁ ꯀꯥꯕ ꯍꯧꯔꯤꯕꯗꯨ ꯎꯔꯦ ꯔꯣꯍꯤꯠ ꯉꯥꯏꯈꯣ ꯋꯥꯗꯨ ꯍꯥꯏꯅ ꯍꯥꯏꯅ ꯔꯣꯍꯤꯠꯀꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ ꯔꯣꯍꯤꯠꯁꯨ ꯆꯠꯂꯝꯕꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯆꯦꯜꯁꯤꯒꯤ ꯈꯣꯟꯖꯦꯜ ꯑꯗꯣꯝꯗ ꯌꯦꯡꯊꯣꯔꯛꯏ ꯀꯩꯅꯣ ꯆꯦꯜꯁꯤ ꯁ꯭ꯇꯦꯌꯔꯀꯦꯁꯇꯨ ꯄ꯭ꯔꯞ ꯀꯥꯔꯛꯇꯨꯅ ꯔꯣꯍꯤꯠꯀꯤ ꯃꯥꯡꯗ ꯂꯦꯞꯄꯤ ꯇꯊꯛ ꯌꯦꯡꯉꯤ ꯔꯣꯍꯤꯠꯀꯤ ꯃꯤꯠ ꯑꯅꯤꯗ ꯔꯣꯍꯤꯠ ꯅꯪ ꯀꯩꯗꯧꯔꯒꯦ ꯀꯩꯗꯧꯕꯒꯤꯅꯣ ꯅꯪꯅ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯂꯣꯏꯗ꯭ꯔꯤꯉꯩ ꯌꯨꯝꯗ ꯆꯪꯈ꯭ꯔꯤꯁꯦ ꯔꯣꯍꯤꯠ ꯃꯁꯥ ꯄꯨꯂꯞ ꯆꯦꯜꯁꯤꯗ ꯑꯣꯟꯁꯤꯜꯂꯤ ꯑꯗꯨ ꯍꯪꯕ ꯅꯪꯒꯤ ꯅꯊꯧ ꯅꯠꯇꯦ ꯑꯩꯒꯤ ꯄꯨꯟꯁꯤꯅꯤ ꯑꯩꯅ ꯇꯧꯅꯤꯡꯕ ꯇꯧꯕꯗ ꯅꯪ ꯅꯩꯒꯤ ꯀꯅꯥ ꯑꯣꯏꯗꯅ ꯑꯩꯉꯣꯟꯗ ꯑꯦꯗꯚꯥꯏꯁ ꯄꯤꯗꯣꯏꯅꯣ ꯆꯦꯜꯁꯤ ꯉꯛꯆꯥꯅꯅ ꯇꯞꯅ ꯀꯧꯔꯛꯂꯝꯃꯤ ꯔꯣꯍꯤꯠ ꯔꯣꯍꯤꯠ ꯏꯇꯤꯡ ꯇꯤꯡꯕ ꯁꯛꯐꯝꯗ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯔꯛꯏ ꯅꯪ ꯅꯩꯒꯤ ꯃꯔꯝꯗ ꯈꯪꯗꯕ ꯋꯥ ꯈꯔ ꯂꯩꯔꯦ ꯆꯦꯜꯁꯤ ꯃꯇꯝ ꯑꯃꯗ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯔꯝꯕ ꯊꯣꯛꯂꯕꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯅꯨꯡꯁꯤꯗ꯭ꯔꯦ ꯑꯩꯅ ꯅꯨꯡꯁꯤꯖꯕ ꯃꯤꯁꯛꯇꯤ ꯑꯃꯈꯛꯅꯤ ꯃꯥ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯇ ꯑꯩꯒꯤ ꯊꯃꯣꯏ ꯄꯤꯊꯣꯛꯅꯤꯡꯗꯦ ꯊꯃꯣꯏꯁꯤꯅꯁꯨ ꯑꯇꯣꯞꯄ ꯑꯃꯗ ꯅꯨꯡꯁꯤꯌꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯆꯦꯜꯁꯤ ꯃꯃꯤꯠꯇ ꯃꯄꯤ ꯏꯔꯥ ꯊꯥꯡꯅ ꯔꯣꯍꯤꯠꯇ ꯋꯥꯔꯧꯅ ꯌꯦꯡꯉꯤ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯉꯝꯃꯣꯏ ꯆꯦꯜꯁꯤ ꯈꯣꯟꯖꯦꯜ ꯅꯤꯛꯅ ꯍꯪꯂꯛꯂꯝꯃꯤ ꯀꯅꯥꯅꯣ ꯃꯤꯁꯛꯇꯨ ꯀꯅꯥꯅꯣ ꯔꯣꯍꯤꯠ ꯃꯤꯀꯨꯞ ꯈꯔ ꯆꯦꯜꯁꯤꯗ ꯌꯦꯡꯉꯤ ꯇꯨꯃꯤꯟ ꯂꯩꯅꯩ ꯃꯤꯀꯨꯞ ꯈꯔꯗꯤ ꯃꯈꯣꯜ ꯊꯣꯛꯅ ꯆꯣꯡꯂꯤꯕ ꯃꯤꯍꯨꯜꯗꯨ ꯅꯠꯇꯅ ꯑꯇꯩ ꯑꯇꯣꯞꯄ ꯈꯣꯟꯖꯦꯜ ꯑꯃꯠꯇ ꯇꯥꯗꯦ ꯍꯥꯏꯔꯣ ꯃꯤꯁꯛꯇꯨ ꯀꯅꯥꯅꯣ ꯔꯣꯍꯤꯠ ꯇꯞꯅ ꯈꯨꯝꯃꯤ ꯑꯕꯦꯊꯣꯏ ꯆꯦꯜꯁꯤ ꯃꯃꯤꯠ ꯆꯦꯖꯦꯠ ꯎꯏꯁꯤꯟꯅꯗꯨꯅ ꯃꯃꯥꯏꯗꯨ ꯅꯣꯟꯊꯔꯒ ꯊꯃꯣꯏ ꯁꯣꯛꯅ ꯍꯤꯒꯤ ꯀꯞꯊꯣꯔꯛꯂꯦ ꯔꯣꯍꯤꯠꯁꯨ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ ꯆꯦꯜꯁꯤꯒꯤ ꯑꯁꯤꯒꯨꯝꯕ ꯃꯑꯣꯡꯁꯤ ꯎꯅꯤ ꯈꯟꯕꯅ ꯃꯥ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯅꯤꯡꯗꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯆꯦꯜꯁꯤꯗ ꯋꯥ ꯑꯃ ꯐꯥꯎꯕ ꯂꯣꯠꯄ ꯄꯥꯝꯗ꯭ꯔꯦ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯂꯤꯊꯣꯛꯂꯒꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ ꯔꯣꯍꯤꯠ ꯇꯞꯅ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯑꯕꯦꯊꯣꯏꯒ ꯑꯩꯒꯒꯤ ꯋꯥꯔꯤ ꯅꯪꯅ ꯈꯪꯗꯕꯒꯤ ꯋꯥꯗꯨ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯆꯦꯜꯁꯤ ꯀꯞꯄ ꯂꯦꯞꯇꯨꯅ ꯔꯣꯍꯤꯠꯇ ꯁꯥꯎꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯔꯣꯍꯤꯠꯀꯤ ꯃꯅꯥ ꯈꯖꯤꯛ ꯅꯛꯅ ꯆꯪꯁꯤꯟꯗꯨꯅ ꯍꯪꯂꯛꯂꯝꯃꯤ ꯁꯥꯎꯔꯛꯇꯕ ꯈꯣꯟꯖꯦꯜꯗ ꯅꯪ ꯑꯕꯦꯊꯣꯏ ꯅꯨꯡꯁꯤꯕ꯭ꯔꯣ ꯔꯣꯍꯤꯠ ꯇꯞꯅ ꯈꯨꯝꯃꯤ ꯃꯥ ꯅꯨꯡꯁꯤꯕꯒꯤꯅꯤ ꯑꯩꯅ ꯉꯁꯤꯁꯨ ꯅꯪꯒꯤ ꯃꯥꯡꯗ ꯔꯣꯍꯤꯠ ꯑꯣꯏꯅ ꯂꯦꯞꯂꯤꯕꯁꯦ ꯃꯥ ꯊꯦꯡꯅꯔꯝꯗ꯭ꯔꯕꯗꯤ ꯉꯁꯤ ꯑꯩꯒꯤ ꯑꯣꯏꯔꯤꯕ ꯃꯁꯛ ꯃꯑꯣꯡꯁꯦ ꯑꯣꯏꯔꯝꯗꯕ ꯌꯥꯏ ꯄꯨꯝꯅꯃꯛ ꯃꯥꯅ ꯑꯣꯏꯍꯟꯕꯅꯤ ꯔꯣꯍꯤꯠ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛ ꯇꯞꯅ ꯅꯣꯝꯃꯤ ꯆꯦꯜꯁꯤ ꯑꯃꯨꯛ ꯀꯞꯊꯣꯔꯛꯂꯦ ꯑꯗꯨꯒ ꯔꯣꯍꯤꯠꯀꯤ ꯊꯕꯥꯛꯇ ꯃꯈꯣꯏꯅ ꯈꯨꯇꯨꯝ ꯇꯥꯁꯤꯟꯗꯨꯅ ꯁꯨꯔꯒ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯛꯏ ꯀꯩꯒꯤꯅꯣ ꯅꯪ ꯑꯕꯦꯊꯣꯏ ꯅꯨꯡꯁꯤꯔꯤꯁꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯅ ꯈꯟꯖꯕꯤ ꯃꯤꯁꯛ ꯑꯃ ꯅꯪꯅ ꯅꯨꯡꯁꯤꯔꯝꯃꯤꯁꯦ ꯀꯩꯒꯤꯅꯣ ꯑꯕꯦꯊꯣꯏ ꯑꯩꯈꯣꯏꯅꯤꯒꯤ ꯃꯔꯛꯇ ꯅꯪꯅ ꯄꯜꯂꯣꯏꯗꯨꯅ ꯂꯩꯔꯝꯃꯤꯁꯦ ꯀꯩꯒꯤꯅꯣ ꯑꯕꯦꯊꯣꯏꯗꯤ ꯑꯩꯒ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯅꯥꯎꯃꯛꯅꯤ ꯈꯟꯅ ꯅꯨꯡꯁꯤ ꯅꯪꯅ ꯀꯩꯒꯤꯅꯣ ꯑꯕꯦꯊꯣꯏ ꯅꯨꯡꯁꯤꯔꯝꯃꯤꯁꯦ ꯔꯣꯍꯤꯠ ꯇꯞꯅ ꯇꯧꯗꯨꯅ ꯆꯦꯜꯁꯤꯒꯤ ꯂꯦꯡꯖꯨꯝ ꯑꯅꯤ ꯄꯥꯏꯗꯨꯅ ꯆꯦꯜꯁꯤꯕꯨ ꯃꯉꯣꯟꯗꯒꯤ ꯈꯖꯤꯛ ꯍꯟꯗꯣꯛꯍꯜꯂꯤ ꯆꯦꯜꯁꯤ ꯂꯩꯃꯥꯏꯗ ꯒꯤꯠ ꯐꯝꯊꯗꯨꯅ ꯀꯞꯄꯤ ꯃꯁꯝ ꯃꯅꯥ ꯑꯗꯨ ꯑꯃꯠꯇ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ꯭ꯔꯦ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯈ꯭ꯔꯦ
ꯆꯦꯜꯁꯤꯒꯤ ꯃꯇꯧꯗꯨꯗ ꯔꯣꯍꯤꯠꯁꯨ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯇꯞꯅ ꯐꯝꯊꯩ꯫ ꯆꯦꯜꯁꯤꯒꯤ ꯃꯥꯡꯑꯣꯏꯅ ꯈꯨꯔꯨ ꯅꯥꯝꯃꯅ ꯂꯩꯃꯥꯏꯗ ꯉꯥꯛꯂꯒ ꯔꯣꯍꯤꯠ ꯇꯞꯅ ꯑꯗꯨꯃꯛ ꯈꯨꯝꯃꯤ꯫ ꯑꯩꯅ ꯑꯕꯦꯊꯣꯏ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯄꯜ ꯑꯣꯏꯅ ꯂꯩꯕ ꯅꯠꯇꯦ꯫ ꯑꯕꯦꯊꯣꯏ ꯏꯕꯥꯅꯤꯒꯤ ꯃꯔꯛꯇ ꯅꯪꯅ ꯄꯜ ꯑꯣꯏꯔꯛꯄꯅꯤ꯫ ꯅꯪ ꯍꯥꯟꯅ ꯑꯩꯉꯣꯟꯗ ꯀꯩꯗꯧꯕꯒꯤ ꯍꯥꯏꯗ꯭ꯔꯤꯅꯣ? ꯋꯥꯔꯤ ꯄꯨꯝꯕꯗꯣ ꯑꯩꯉꯣꯟꯗ ꯑꯝꯇ ꯂꯤꯗ꯭ꯔꯤ ꯀꯩꯒꯤꯅꯣ ꯅꯪꯅ? ꯑꯩꯈꯣꯏ ꯕꯕꯥꯅ ꯑꯩꯉꯣꯟꯗ ꯊ꯭ꯔꯦꯇꯟ ꯇꯧꯕꯒꯤ ꯑꯩꯅ ꯂꯨꯍꯣꯡꯕꯁꯤ ꯌꯥꯗ꯭ꯔꯗꯤ ꯑꯕꯦꯊꯣꯏ ꯑꯃꯗꯤ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯍꯣꯕ ꯆꯩꯊꯦꯡ ꯀꯌꯥ ꯑꯃ ꯄꯤꯕꯒꯤꯅꯤ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯗꯞ ꯀꯌꯥ ꯑꯃ ꯇꯧꯏ꯫ ꯑꯩꯅ ꯅꯪꯒ ꯂꯨꯍꯣꯡꯕꯗ ꯑꯌꯥꯕ ꯄꯤꯔꯒꯗꯤ ꯑꯕꯦꯊꯣꯏꯁꯦ ꯁꯦꯐ ꯑꯣꯏꯅꯤ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯃꯥꯌꯣꯛꯅꯔꯕꯁꯨ ꯃꯥꯕꯨꯗꯤ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯗ ꯇꯦꯛꯇ ꯀꯥꯏꯗꯨꯅ ꯊꯝꯅꯤꯡꯉꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯀꯝꯗꯧꯍꯧꯕ? ꯆꯦꯜꯁꯤ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯈꯨꯠ ꯑꯅꯤ ꯆꯪꯅ ꯃꯄꯤꯗꯨ ꯐꯠ ꯇꯩꯊꯣꯛꯏ꯫ ꯑꯗꯨꯒ ꯁꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯗꯤ ꯏꯔꯥ ꯂꯩꯇꯦ꯫ ꯄꯨꯝꯅꯃꯛ ꯀꯀꯥ ꯂꯨꯈꯣꯏꯅ ꯁꯤꯟꯕ ꯉꯥꯛꯇꯅꯤ꯫ ꯅꯈꯣꯏꯅ ꯄꯥꯅꯆ ꯍꯥꯏꯅꯒꯗꯕ ꯋꯥꯗꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯛꯀꯅꯨ꯫ ꯋꯥꯗꯨ ꯍꯥꯏꯔꯝꯂꯒ ꯆꯦꯜꯁꯤ ꯃꯈꯣꯡ ꯒꯝꯒꯝ ꯊꯥꯡꯗꯨꯅ ꯁ꯭ꯇꯦꯔꯀꯦꯁꯇꯒꯤ ꯀꯨꯝꯊꯔꯛꯂꯒ ꯃꯥꯒꯤ ꯔꯨꯝ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯠꯈ꯭ꯔꯦ꯫ ꯑꯦꯡꯒꯦꯖꯃꯦꯟ ꯅꯨꯃꯤꯠꯇꯨꯒꯤ ꯊꯧꯗꯣꯛꯇꯒꯤ ꯔꯣꯍꯤꯠꯀ ꯑꯕꯦꯊꯣꯏꯒꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯈꯧꯇꯛ ꯆꯥꯅꯕꯒꯨꯝ ꯇꯧꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯨꯗ ꯑꯕꯦꯊꯣꯏ ꯃꯁꯥꯅ ꯇꯧꯈꯤꯕ ꯃꯇꯧ ꯑꯗꯨ ꯅꯤꯡꯁꯤꯡ ꯃꯇꯣꯝꯇ ꯏꯀꯥꯏꯖꯕ ꯄꯣꯛꯍꯜꯂꯦ꯫ ꯑꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩ ꯑꯕꯦꯊꯣꯏꯁꯨ ꯔꯣꯍꯤꯠꯄꯨ ꯎꯗꯅꯕ ꯂꯣꯠꯂꯤ꯫ ꯁꯣꯝꯗ ꯔꯣꯍꯤꯠꯁꯨ ꯑꯕꯦꯊꯣꯏꯗ ꯋꯥ ꯑꯃ ꯐꯥꯎꯕ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ꯫ ꯑꯕꯦꯊꯣꯏꯅ ꯃꯉꯣꯟꯗꯒꯤ ꯂꯣꯠꯄꯒ ꯃꯥꯅ ꯈꯔꯒ ꯋꯥ ꯉꯥꯡꯗꯕꯒ ꯄꯨꯂꯞ ꯄꯥꯁꯤꯟꯅꯈ꯭ꯔꯦ꯫ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯈꯔ ꯎꯅꯕꯗꯨ ꯅꯠꯇꯅ ꯌꯨꯝꯗ ꯎꯅꯕꯒꯤ ꯆꯥꯟꯁꯇꯤ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯦ꯫ ꯔꯣꯍꯤꯠꯇꯨ ꯃꯥꯒꯤ ꯔꯨꯝꯗ ꯗ꯭ꯔꯦꯁ ꯑꯞ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥꯅꯤ꯫ ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜꯒꯤ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗꯨꯗ ꯂꯦꯞꯇꯨꯅ ꯍꯤꯌꯔ ꯗ꯭ꯔꯥꯏꯌꯔ ꯑꯃꯅ ꯃꯁꯝꯗꯨ ꯀꯪꯍꯜꯂꯤꯉꯩ ꯃꯇꯥꯡꯗꯨꯗ ꯃꯥꯒꯤ ꯔꯨꯝꯒꯤ ꯊꯣꯡꯗꯨ ꯃꯄꯥꯜꯗꯒꯤ ꯅꯣꯛ ꯇꯧꯔꯛꯂꯝꯃꯤ꯫ ꯔꯣꯍꯤꯠ ꯍꯤꯌꯔ ꯗ꯭ꯔꯥꯏꯌꯔꯗꯨ ꯐꯠ ꯑꯣꯐ ꯇꯧꯁꯤꯜꯂꯒ ꯊꯣꯡꯂꯣꯝꯗ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯒ ꯊꯣꯡꯗꯨ ꯍꯥꯡꯂꯒ ꯃꯪ ꯂꯤꯊꯣꯔꯛꯂꯒ ꯍꯪꯂꯛꯂꯝꯃꯤ꯫ ꯀꯩ ꯍꯥꯏꯒꯦ ꯑꯟꯇꯤ? ꯆꯥꯛ ꯆꯥꯔꯨꯔꯁꯤ ꯂꯥꯛꯑꯣꯗꯅ꯫ ꯅꯨꯡꯗꯥꯡꯁꯤꯗ ꯀꯩꯗꯧꯕꯒꯤꯅꯣ ꯅꯪꯅ ꯅꯀꯣꯛꯀ ꯑꯃꯨꯛ ꯇꯨꯝꯂꯨꯔꯤꯗꯨꯕꯣ? ꯔꯣꯍꯤꯠ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯁꯝꯗꯨ ꯁꯦꯝꯅ ꯑꯟꯇꯤ ꯑꯩ ꯆꯥꯔꯒꯨꯝꯒꯦ꯫ ꯉꯁꯥꯏꯗꯣ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯑꯆꯧꯕ ꯃꯌꯥꯝ ꯑꯃ ꯆꯥꯔꯦ ꯇꯧꯕꯅꯤ꯫ ꯍꯣꯏ ꯑꯗꯨꯗꯤ ꯅꯪꯒꯤ ꯁꯔꯨꯛꯇꯣ ꯈꯥꯛꯂꯒ ꯊꯝꯂꯒꯦꯀꯣ꯫ ꯍꯣꯔꯦꯟ ꯑꯍꯤꯡ ꯆꯥꯛ ꯂꯥꯝꯃꯛꯑꯁꯨ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯆꯥꯔꯣ꯫ ꯍꯣꯏ ꯑꯟꯇꯤ꯫ ꯑꯟꯇꯤꯗꯨꯁꯨ ꯃꯈꯥꯗ ꯀꯨꯝꯈ꯭ꯔꯦ꯫ ꯔꯣꯍꯤꯠꯁꯨ ꯃꯥꯒꯤ ꯔꯨꯝꯗ ꯆꯪꯂꯛꯂꯦ꯫ ꯇꯦꯕꯜ ꯂꯩꯔꯤꯕꯗꯣꯝꯗ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯆꯩꯈꯥꯏꯗꯨꯅ ꯂꯩꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨ ꯑꯁꯨꯝ ꯂꯣꯏꯁꯤꯜꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯋꯥꯠꯂ ꯃꯥꯜꯂꯦ꯫ ꯇꯦꯕꯜꯗꯨꯃ ꯁꯤꯟꯕ ꯊꯨꯡꯅ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯩꯕꯨ ꯑꯗꯨꯕꯨ ꯀꯥꯏꯗ ꯊꯝꯈ꯭ꯔꯖꯥꯅꯣ? ꯅꯍꯥꯟꯈꯩꯗꯤ ꯁꯤꯗ ꯁꯨꯝ ꯂꯩꯕꯅꯤꯗ꯫ ꯋꯥꯗꯨ ꯍꯥꯏꯅ ꯄꯣꯠꯇꯨ ꯊꯤꯕꯁꯨ ꯂꯦꯞꯇꯦ꯫ ꯇꯦꯕꯜ ꯃꯊꯛꯇꯨꯗ ꯊꯤꯕꯗ ꯐꯪꯂꯛꯇ꯭ꯔꯗꯨꯅ ꯔꯣꯍꯤꯠꯇꯨ ꯃꯥꯒꯤ ꯈꯨꯔꯨ ꯃꯄꯥꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯑꯗꯨ ꯃꯈꯨꯠꯅ ꯈꯖꯤꯛ ꯁꯤꯠꯀꯠꯇꯨꯅ ꯅꯤꯡꯈꯥꯡ ꯐꯝꯊꯩ꯫ ꯑꯗꯨꯒ ꯇꯦꯕꯜꯗꯨꯒꯤ ꯃꯈꯥ ꯑꯣꯏꯔꯞꯅ ꯂꯩꯔꯤꯕ ꯗ꯭ꯔꯣꯋꯔꯗꯨ ꯇꯞꯅ ꯍꯥꯡꯗꯨꯅ ꯌꯦꯡꯉꯤ꯫ ꯖꯥꯔ ꯑꯃꯗ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯎꯄꯨꯗ ꯀꯨꯏꯅ ꯂꯩꯔꯛꯄꯒꯤ ꯍꯧꯅꯕꯤ ꯃꯅꯝ ꯈꯔꯗꯤ ꯆꯦꯜꯂꯦ꯫ ꯖꯥꯔꯗꯨ ꯃꯈꯨꯠꯅ ꯇꯥꯞ ꯂꯧꯗꯨꯅ ꯌꯦꯡꯉꯤ꯫ ꯃꯅꯨꯡꯗ ꯀꯨꯀꯤꯁ ꯈꯔꯁꯨ ꯌꯥꯎꯔꯤ꯫ ꯉꯁꯤ ꯉꯔꯥꯡ ꯁꯦꯝꯕ ꯀꯨꯀꯤꯁ ꯅꯠꯇꯦ꯫ ꯃꯇꯝ ꯀꯨꯏꯅꯒꯤ ꯃꯃꯥꯡꯒꯤ ꯄꯣꯠꯅꯤ ꯍꯥꯏꯕ ꯑꯗꯨꯝ ꯌꯦꯡꯕꯗ ꯈꯪꯉꯤ꯫ ꯖꯥꯔꯗꯨ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯔꯣꯍꯤꯠꯅ꯫ ꯑꯃꯨꯛ ꯗ꯭ꯔꯥꯋꯔ ꯃꯅꯨꯡꯗꯨꯗ ꯐꯠ ꯌꯦꯡꯊꯣꯛꯂꯨꯕꯗ ꯎꯔꯛꯏ ꯁ꯭ꯇꯤꯛ ꯅꯣꯠ ꯈꯔꯁꯨ ꯅꯞꯇꯨꯅ ꯌꯥꯎꯔꯝꯂꯤꯕ ꯑꯗꯨ꯫ ꯔꯣꯍꯤꯠ ꯃꯈꯨꯠ ꯅꯥꯝꯃꯅ ꯖꯥꯔꯗꯨ ꯄꯥꯏꯔꯒ ꯃꯈꯨꯠ ꯅꯥꯝꯃꯅ ꯅꯣꯠꯇꯨ ꯂꯧꯏ꯫ ꯑꯗꯨꯒ ꯏꯔꯝꯂꯤꯕ ꯋꯥꯍꯩ ꯑꯗꯨ ꯄꯥꯏ꯫ ꯍꯦꯄꯤ ꯚꯦꯂꯦꯟꯇꯥꯏꯟꯁ ꯗꯦ꯫ ꯅꯪꯗꯤ ꯑꯇꯣꯞꯄ ꯅꯇꯨ ꯑꯃꯒ ꯗꯦꯠ ꯆꯠꯄꯗ ꯌꯨꯝꯁꯤꯗ ꯑꯩ ꯑꯃ ꯂꯩꯍꯧꯔꯦ ꯍꯥꯏꯕꯒꯁꯦ ꯂꯣꯏꯅ ꯀꯥꯎꯕꯗꯣ꯫ ꯏꯔꯝꯂꯤꯕ ꯋꯥꯍꯩ ꯑꯃꯗꯤ ꯍꯦꯟꯔꯥꯏꯇꯤꯡ ꯑꯗꯨꯅ ꯈꯪꯉꯤ ꯑꯕꯦꯊꯣꯏꯅ ꯊꯝꯂꯝꯕ ꯖꯥꯔ ꯑꯃꯗꯤ ꯅꯣꯠꯁꯅꯤ ꯍꯥꯏꯕ꯫ ꯃꯤꯀꯨꯞꯇꯨꯗ ꯔꯣꯍꯤꯠꯇꯨ ꯃꯄꯤ ꯏꯔꯥ ꯊꯥꯡꯕ ꯍꯧꯔꯛꯂꯦ꯫ ꯅꯤꯡꯁꯤꯡꯂꯛꯏ ꯑꯗꯨꯉꯩꯒꯤ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ꯫ ꯑꯕꯦꯊꯣꯏꯅ ꯌꯥꯝꯅ ꯋꯥꯔꯧꯈꯤꯕꯅꯤ꯫ ꯃꯥꯕꯨ ꯏꯒꯅꯣꯔ ꯐꯅ ꯀꯨꯏꯅ ꯇꯧꯕꯤꯈꯤꯕꯅꯤ꯫ ꯅꯨꯡꯁꯤꯗꯕ ꯃꯤꯗ ꯑꯁꯨꯝꯅ ꯋꯥꯔꯧꯕ ꯍꯧꯅꯕ꯭ꯔꯅꯦ? ꯔꯣꯍꯤꯠ ꯈꯪꯍꯧꯗ ꯀꯞꯅꯣꯛ ꯇꯧꯅ ꯖꯥꯔꯗꯨꯗ ꯌꯦꯡꯂꯒ ꯆꯤꯟꯕꯥꯜ ꯈꯖꯤꯛ ꯂꯦꯡꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯁꯣꯟꯖꯩ꯫ ꯅꯨꯡꯁꯤꯅ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕ ꯉꯝꯃꯤꯀꯣ ꯅꯪꯁꯦ꯫ ꯔꯣꯍꯤꯠ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯖꯥꯔꯗꯨ ꯆꯤꯟꯕꯥꯜ ꯃꯌꯥꯗ ꯊꯥꯡꯖꯤꯟꯗꯨꯅ ꯖꯥꯔꯗꯨꯗ ꯑꯃꯨꯛꯇꯪ ꯆꯨꯞꯄꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯁ꯭ꯇꯤꯛ ꯅꯣꯠ ꯑꯗꯨꯗ꯫ ꯑꯗꯨꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯈꯨꯠꯇꯨꯅ ꯐꯠ ꯇꯩꯊꯣꯛꯏ꯫ ꯃꯗꯨ ꯂꯣꯏꯔꯒ ꯄꯣꯠ ꯑꯅꯤꯗꯨ ꯄꯥꯏꯗꯨꯅ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯤ꯫
ꯑꯗꯨꯒ ꯃꯥꯒꯤ ꯀꯕꯣꯔꯗ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯀꯕꯣꯔꯗꯇꯨ ꯍꯥꯡꯂꯒ ꯍꯥꯞꯆꯤꯟꯈ꯭ꯔꯦ꯫ ꯀꯨꯀꯤꯁ ꯖꯥꯔ ꯑꯗꯨꯅꯤ, ꯁ꯭ꯇꯤꯛ ꯅꯣꯠ ꯑꯗꯨꯅꯤ꯫ ꯃꯥꯅ ꯉꯁꯥꯏ ꯊꯤꯔꯝꯕ ꯄꯣꯠꯇꯨ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯊꯤꯅꯤꯡꯕꯒꯤ ꯃꯨꯠꯇ ꯂꯩꯇ꯭ꯔꯗꯨꯅ ꯃꯥꯒꯤ ꯔꯨꯝꯗꯒꯤ ꯀꯥꯔꯛꯇꯨꯅ ꯔꯨꯐꯇꯣꯞ ꯂꯣꯝꯗ ꯑꯣꯏꯅ ꯂꯥꯛꯂꯦ꯫ ꯃꯈꯣꯡ ꯇꯞꯅ ꯇꯞꯅ ꯊꯥꯡꯗꯨꯅ ꯁ꯭ꯇꯤꯌꯔꯗꯨ ꯀꯥꯔꯛꯂꯝꯃꯤ꯫ ꯔꯨꯐꯇꯣꯞꯀꯤ ꯊꯣꯡꯗꯣ ꯍꯥꯡꯗꯨꯅ ꯃꯈꯣꯡ ꯅꯥꯝꯅ ꯍꯦꯛ ꯀꯥꯟꯁꯤꯜꯂꯛꯄꯒ ꯑꯕꯦꯊꯣꯏꯅ ꯁ꯭ꯋꯤꯡꯁꯇ ꯐꯝꯂꯒ ꯇꯨꯃꯤꯟꯅ ꯃꯪꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯦ꯫ ꯔꯣꯍꯤꯠꯇꯨ ꯆꯠꯊꯣꯛꯁꯤ ꯀꯗꯥꯏ ꯍꯟꯖꯤꯟꯁꯤ ꯀꯗꯥꯏ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯁꯦꯀꯦꯟꯁ ꯈꯔ ꯏꯀꯥ ꯇꯧꯗꯨꯅ ꯂꯦꯞꯂꯕ ꯃꯇꯨꯡ ꯔꯣꯍꯤꯠꯇꯨ ꯃꯈꯣꯡ ꯇꯞꯅ ꯊꯥꯡꯂꯛꯇꯨꯅ ꯑꯕꯦꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯕꯦꯊꯣꯏꯒꯤ ꯅꯥꯀꯜ ꯑꯣꯏꯅ ꯁ꯭ꯋꯤꯡꯁꯇꯨꯗ ꯇꯞꯅ ꯐꯝꯊꯩ꯫ ꯑꯕꯦꯊꯣꯏꯁꯨ ꯃꯥꯒꯤ ꯅꯥꯀꯜꯗ ꯃꯤ ꯑꯃ ꯐꯝꯊꯔꯛꯄꯗꯨꯗ ꯒ꯭ꯌꯥꯟ ꯈꯪꯂꯛ ꯂꯥꯛꯇꯨꯅ ꯃꯃꯥꯏꯗꯨ ꯐꯠ ꯑꯣꯟꯊꯣꯔꯛꯏ꯫ ꯔꯣꯍꯤꯠ ꯑꯣꯏꯔꯝꯕꯗꯨꯗ ꯃꯥꯗꯤ ꯇꯔꯪ ꯑꯃ ꯆꯠꯈ꯭ꯔꯦ꯫ ꯃꯃꯤꯠ ꯃꯅꯥꯗꯨ ꯏꯊꯛ ꯊꯛꯀꯠꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯔꯣꯍꯤꯠ ꯑꯕꯦꯊꯣꯏꯗ ꯐꯠꯂꯠꯇꯨꯃꯛ ꯌꯦꯡꯂꯒ ꯈꯨꯝꯂꯛꯂꯝꯃꯤ ꯁꯣꯟꯊꯥꯡꯅꯅ꯫ ꯅꯪ ꯀꯩꯗꯧꯔꯤꯅꯣ ꯁꯤꯗ? ꯑꯩꯒꯤ ꯔꯨꯝꯗꯨꯗ ꯂꯩꯕꯗꯣ ꯕꯤꯠ ꯌꯥꯝ ꯂꯩꯇꯦ ꯇꯧꯕꯅꯤ꯫ ꯋꯥꯈꯜꯁꯦ ꯐ꯭ꯔꯦꯁ ꯑꯣꯏꯅꯕꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄꯅꯤ꯫ ꯑꯩ ꯆꯪꯉꯒꯦ꯫ ꯋꯥꯗꯨ ꯍꯥꯏꯔꯒ ꯑꯕꯦꯊꯣꯏ ꯐꯨꯠ ꯍꯧꯒꯠꯀꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯈꯨꯠ ꯂꯩꯊꯨꯅ ꯔꯣꯍꯤꯠꯅ ꯑꯕꯦꯊꯣꯏꯒꯤ ꯃꯈꯨꯠ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯐꯥꯗꯨꯅ ꯌꯥꯜꯂꯤ꯫ ꯑꯗꯨꯒ ꯍꯥꯟꯅꯒꯨꯝ ꯁ꯭ꯋꯤꯡꯁꯇꯨꯗ ꯑꯃꯨꯛ ꯐꯝꯊꯍꯜꯂꯤ꯫ ꯑꯕꯦꯊꯣꯏ ꯉꯛꯆꯥꯅꯅ ꯀꯩꯅꯣ? ꯉꯥꯏꯍꯥꯛ ꯁꯨꯝ ꯐꯝꯃꯨ꯫ ꯏꯇꯣꯝꯇ ꯂꯩꯍꯧꯕꯗꯣ ꯌꯥꯝ ꯂꯣꯟꯂꯤ ꯑꯣꯏꯌꯦ꯫ ꯅꯤꯅꯦ ꯍꯣꯏꯅ ꯎꯔꯒ ꯀꯩꯅꯣꯝꯃ ꯈꯟꯅꯤꯌꯦ꯫ ꯔꯣꯍꯤꯠ ꯑꯕꯦꯊꯣꯏꯒꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏꯅ ꯄꯥꯏꯅ ꯑꯃꯨꯛ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯋꯥꯈꯜ ꯍꯥꯏꯁꯤꯗꯤ ꯑꯩꯅ ꯈꯟꯅꯤꯡꯕ ꯑꯃ ꯍꯦꯛꯇ ꯈꯟꯕ ꯌꯥꯕꯅꯤ꯫ ꯃꯣꯏꯅ ꯈꯟꯕ ꯋꯥꯈꯜꯗꯨꯒꯤꯗꯃꯛ ꯅꯪꯅ ꯃꯊꯥ ꯁꯥꯐꯝ ꯊꯣꯛꯄ꯭ꯔꯅꯦ? ꯑꯦꯟ ꯃꯣꯁ ꯏꯝꯄꯣꯔꯇꯦꯟꯠꯂꯤ, ꯃꯣꯏꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯅꯕ ꯏꯕꯥꯅꯤꯅ ꯀꯔꯤ ꯇꯧꯈꯤꯒꯦ? ꯅꯨꯡꯗꯥꯡꯗ ꯔꯨꯐꯇꯣꯞꯇ ꯁ꯭ꯋꯤꯡꯁꯇ ꯐꯝꯂꯒ ꯑꯍꯤꯡꯒꯤ ꯐꯖꯕꯗꯨ ꯑꯦꯟꯖꯣꯏ ꯇꯧꯃꯤꯟꯅꯕ ꯅꯨꯄꯥ ꯅꯨꯄꯤ ꯈꯨꯗꯤꯡ ꯑꯔꯥꯟꯕ ꯃꯤꯠꯌꯦꯡꯅ ꯂꯣꯏꯅ ꯌꯦꯡꯂꯕꯗꯤ ꯂꯥꯜꯂꯣꯏꯗ꯭ꯔꯥꯅꯦ? ꯑꯗꯣ ꯅꯪꯗꯤ ꯂꯨꯍꯣꯡꯗꯧꯔꯗꯨꯗꯤ? ꯑꯩ ꯂꯨꯍꯣꯡꯕꯒ ꯏꯕꯥꯅꯤꯅ ꯁꯤꯗ ꯐꯝꯕꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯒꯦ? ꯃꯔꯤ ꯌꯥꯝ ꯂꯩꯅꯩꯌꯦ꯫ ꯔꯣꯍꯤꯠ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯇꯞꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯑꯕꯦꯊꯣꯏ꯫ ꯑꯕꯦꯊꯣꯏꯗꯨ ꯃꯃꯥꯏ ꯇꯞꯅ ꯂꯩꯊꯣꯛꯈꯤ, ꯈꯨꯝꯕꯃꯛꯇꯤ ꯈꯨꯝꯂꯛꯇꯦ꯫ ꯔꯣꯍꯤꯠ ꯑꯃꯨꯛꯀꯁꯨ ꯑꯕꯦꯊꯣꯏ꯫ ꯇꯥꯏꯌꯦ꯫ ꯔꯣꯍꯤꯠ ꯄꯤꯔꯣꯏꯅꯅ ꯑꯕꯦꯊꯣꯏꯗ ꯌꯦꯡꯂꯒ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯕꯥꯅꯤ ꯉꯁꯤ ꯑꯍꯤꯡ ꯀꯗꯥꯏꯗꯅꯣꯃ ꯆꯦꯟꯈ꯭ꯔꯁꯤꯔꯣ? ꯑꯕꯦꯊꯣꯏꯗꯨ ꯃꯃꯥꯏ ꯐꯠ ꯑꯣꯟꯁꯤꯜꯂꯒ ꯀꯩꯒꯤ? ꯅꯪꯅ ꯑꯩ ꯅꯨꯡꯁꯤꯅꯕ ꯁꯥꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯅꯨꯡꯁꯤꯔꯁꯨ ꯑꯣꯏꯔꯣꯏ ꯈꯟꯕꯒꯤꯅꯤ꯫ ꯅꯪ ꯑꯩꯗꯤ ꯏꯁꯣꯔꯅ ꯄꯨꯟꯁꯤ ꯂꯝꯕꯤ ꯄꯨꯜꯂꯨ ꯍꯥꯏꯅ ꯇꯝꯂꯝꯗꯕꯒꯤ꯫ ꯅꯪꯒ ꯑꯩꯒꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯈꯦꯠꯅꯕꯁꯦ ꯅꯪꯅ ꯎꯅ ꯎꯁꯤꯟꯅꯗ꯭ꯔꯕꯗꯤ ꯏꯕꯥꯅꯤꯃꯛꯇ ꯑꯋꯥꯕ ꯄꯤꯒꯅꯤ꯫ ꯀꯣꯟꯅ ꯊꯪꯗ ꯃꯌꯥꯝ ꯋꯥꯍꯧꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯇꯞꯅ ꯇꯞꯅ ꯂꯥꯞꯊꯣꯛꯍꯧꯕꯅ ꯌꯥꯝ ꯐꯩ꯫ ꯅꯪꯅ ꯀꯤꯔꯤꯁꯦ ꯑꯩꯈꯣꯏ ꯕꯕꯥ ꯅꯠꯇ꯭ꯔꯣ? ꯑꯕꯦꯊꯣꯏ ꯅꯠꯇꯦ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛꯇꯨ ꯐꯦꯠ ꯐꯦꯠ ꯑꯅꯤꯔꯛ ꯍꯥꯏ꯫ ꯔꯣꯍꯤꯠꯇꯨ ꯄꯤꯁꯨꯝ ꯅꯥꯝꯃ ꯏꯟꯈꯠꯇꯨꯅ ꯑꯗꯨꯗꯤ ꯀꯅꯥꯅꯣ? ꯑꯩꯅ ꯅꯪꯁꯦ ꯃꯌꯥꯝ ꯅꯨꯡꯁꯤꯊꯣꯛꯎꯔꯒ ꯀꯣꯟꯅ ꯊꯪꯗ ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯇꯒꯤ ꯂꯥꯞꯅ ꯆꯠꯈꯤꯅꯤ ꯀꯤꯖꯩ꯫ ꯑꯩꯒꯤ ꯊꯃꯣꯏꯗꯤ ꯑꯃ꯭ꯔꯤꯇ꯭ꯔꯗꯒꯤꯁꯨ ꯍꯦꯟꯅ ꯁꯦꯡꯕꯅꯤ꯫ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯗ ꯊꯃꯣꯏ ꯌꯧꯅ ꯅꯨꯡꯁꯤꯕ ꯌꯥꯎꯈꯤꯗ꯭ꯔꯤ꯫ ꯅꯪꯅ ꯑꯍꯥꯟꯕꯅꯤ꯫ ꯅꯪꯅꯁꯨ ꯑꯔꯣꯏꯕ ꯑꯣꯏꯒꯦ ꯈꯟꯕꯅꯤ꯫ ꯋꯥꯗꯨ ꯍꯥꯏꯅ ꯍꯥꯏꯅ ꯑꯕꯦꯊꯣꯏ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯔꯣꯍꯤꯠ ꯊꯧꯅꯥ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ, ꯏꯕꯥꯅꯤ ꯉꯁꯤ ꯑꯍꯤꯡꯁꯦ ꯆꯦꯟꯈ꯭ꯔꯁꯦ꯫ ꯑꯀꯤꯕ ꯑꯃꯠꯇ ꯊꯝꯃꯅꯨ꯫ ꯏꯕꯥꯅꯤꯒꯤ ꯂꯝꯕꯤꯗ ꯂꯥꯛꯄ ꯑꯌꯦꯠꯄ ꯈꯨꯗꯤꯡ ꯑꯩꯅ ꯂꯣꯏꯅ ꯃꯥꯌꯣꯛꯅꯒꯦ꯫ ꯅꯪꯕꯨꯗꯤ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯊꯝꯒꯦ꯫ ꯑꯕꯦꯊꯣꯏ ꯆꯤꯟꯕꯥꯜ ꯈꯖꯤꯛ ꯂꯦꯡꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯔꯣꯍꯤꯠ, ꯃꯗꯨꯒꯤ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ꯫ ꯃꯊꯪ ꯃꯄꯣꯛ ꯍꯥꯏꯕꯗꯨꯅ ꯂꯩꯔꯝꯂꯕꯗꯤ ꯏꯕꯥꯅꯤ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯕ ꯑꯣꯏꯁꯦ꯫ ꯋꯥꯗꯨ ꯍꯥꯏꯔꯝꯂꯒ ꯑꯕꯦꯊꯣꯏ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯤ꯫ ꯔꯣꯍꯤꯠꯁꯨ ꯑꯕꯦꯊꯣꯏꯒꯤ ꯈꯨꯗꯥꯡ ꯄꯥꯏꯔꯝꯕꯗꯨ ꯇꯞꯅ ꯊꯥꯗꯣꯔꯛꯏ꯫ ꯑꯕꯦꯊꯣꯏꯅ ꯈꯣꯡꯐꯝ 3-4 ꯍꯦꯛ ꯊꯥꯡꯕ ꯍꯧꯕꯒ ꯔꯣꯍꯤꯠꯅ ꯑꯃꯨꯛ ꯍꯥꯊꯨ ꯍꯥꯊꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯑꯕꯦꯊꯣꯏ꯫ ꯑꯕꯦꯊꯣꯏ ꯆꯞ ꯂꯦꯞꯄꯤ, ꯃꯇꯨꯡꯗꯤ ꯑꯣꯟꯊꯣꯔꯛꯇꯦ꯫ ꯔꯣꯍꯤꯠ ꯄ꯭ꯔꯞ ꯑꯕꯦꯊꯣꯏꯒꯤ ꯃꯅꯥꯛ ꯆꯪꯁꯤꯟꯗꯨꯅ ꯃꯥꯒꯤ ꯃꯥꯡꯗ ꯂꯦꯞꯂꯒ ꯆꯦꯜꯁꯤꯅꯁꯨ ꯑꯁꯦꯡꯕ ꯄꯨꯝꯕ ꯈꯪꯕꯅꯤ꯫ ꯑꯕꯦꯊꯣꯏ ꯉꯛꯆꯥꯅꯅ ꯀꯩ ꯑꯁꯦꯡꯕ? ꯑꯩꯅ ꯅꯪ ꯅꯨꯡꯁꯤ ꯍꯥꯏꯕ ꯆꯦꯜꯁꯤꯅ ꯈꯪꯕꯅꯤ꯫ ꯑꯕꯦꯊꯣꯏ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯂꯒ ꯋꯥꯔꯧꯅ ꯔꯣꯍꯤꯠꯇ ꯌꯦꯡꯉꯤ꯫ ꯅꯪꯅ ꯍꯥꯏꯗꯣꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯀꯩ ꯃꯔꯝꯒꯤꯅꯣ?
ꯅꯪꯅ ꯀꯥꯟꯅꯗ꯭ꯔꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯃꯤꯉꯣꯟꯗ ꯀꯣꯏꯇꯝ ꯇꯝꯃꯤꯁꯦ ꯆꯦꯆꯦꯜꯁꯤꯅ ꯑꯩꯕꯨ ꯀꯩ ꯈꯜꯂꯝꯗꯣꯏꯅꯣ? ꯑꯔꯥꯟꯕ ꯋꯥꯍꯩ ꯍꯥꯏꯔꯒ ꯃꯤ ꯏꯝꯄ꯭ꯔꯦꯁ ꯇꯧꯕ ꯑꯩꯗꯤ ꯍꯩꯇꯦ꯫ ꯑꯕꯦꯊꯣꯏ ꯈꯤꯇꯪ ꯁꯥꯎꯅꯤꯡꯂꯞ ꯇꯧꯅ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯍꯥꯏꯅꯤꯡꯂꯤꯁꯤ ꯀꯔꯤꯅꯣ? ꯔꯣꯍꯤꯠ ꯀꯔꯤꯁꯨ ꯍꯥꯏꯅꯤꯡꯗꯦ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛꯇ ꯐꯦꯠ ꯐꯦꯠ ꯍꯥꯏꯔꯒ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯗꯤ ꯑꯩ ꯆꯪꯉꯒꯦ꯫ ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯑꯕꯦꯊꯣꯏ ꯃꯈꯣꯡ ꯄ꯭ꯔꯞ ꯊꯥꯡꯗꯨꯅ ꯆꯪꯈ꯭ꯔꯦ ꯊꯣꯡꯂꯣꯝꯗ꯫ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯔꯣꯍꯤꯠꯀ ꯑꯕꯦꯊꯣꯏꯒꯁꯨ ꯃꯥꯁꯇꯔ ꯂꯣꯏꯈ꯭ꯔꯦ꯫ ꯆꯦꯜꯁꯤꯁꯨ ꯃꯥꯒꯤ ꯑꯅꯧꯕ ꯄ꯭ꯔꯣꯖꯦꯛ ꯑꯃꯒꯤꯗꯃꯛ ꯅꯦꯛꯁ ꯋꯤꯛꯇꯒꯤꯗꯤ ꯑꯇꯣꯞꯄ ꯁꯤꯇꯤ ꯑꯃꯗ ꯊꯥ ꯑꯃꯃꯨꯛ ꯂꯩꯕ ꯇꯥꯔꯤ꯫ ꯃꯥꯅ ꯍꯜꯂꯛꯂꯕ ꯃꯇꯨꯡ ꯔꯣꯍꯤꯠ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯍꯥꯏꯅꯕ ꯍꯥꯏꯅ ꯌꯥꯅꯔꯦ꯫ ꯅꯨꯃꯤꯠꯇꯨ ꯂꯨꯈꯣꯏꯒ ꯕꯦꯅꯨꯒ ꯄꯨꯟꯅ ꯂꯤꯚꯤꯡ ꯔꯨꯝꯗ ꯐꯝꯗꯨꯅ ꯕꯤꯖꯤꯅꯦꯁꯀꯤ ꯃꯔꯨꯑꯣꯏꯕ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯤ꯫ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯔꯛꯄꯗ ꯃꯈꯣꯏꯒꯤ ꯋꯥꯔꯤꯗꯨ ꯆꯦꯜꯁꯤꯒ ꯔꯣꯍꯤꯠꯀꯒꯤ ꯋꯥꯔꯤꯗ ꯀꯟꯀ꯭ꯂꯨꯖꯟ ꯇꯥꯏ꯫ ꯆꯦꯜꯁꯤꯁꯦ ꯅꯦꯛꯁ ꯋꯤꯛꯇꯒꯤꯗꯤ ꯑꯇꯣꯞꯄ ꯁꯤꯇꯤ ꯑꯃꯗ ꯆꯠꯂꯅꯤ ꯍꯥꯏꯕꯅꯤꯅ ꯍꯪꯆꯤꯠꯁꯦ ꯑꯩꯈꯣꯏꯗ ꯆꯥꯛꯀꯧꯕꯤꯔꯁꯤꯔꯥ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯤꯅꯦ꯫ ꯍꯣꯏ ꯇꯥꯃꯣ ꯑꯗꯨꯁꯨ ꯌꯥꯏꯌꯦ ꯑꯩꯈꯣꯏꯗ ꯂꯥꯛꯇꯕꯁꯨ ꯀꯨꯏꯔꯦ ꯃꯥꯗꯤ꯫ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯗꯨꯗꯤ ꯑꯩꯈꯣꯏ ꯊꯣꯏꯕꯕꯨ ꯈꯪꯈ꯭ꯔꯕꯣ? ꯑꯩꯅꯗꯤ ꯍꯥꯏꯗ꯭ꯔꯤꯌꯦ ꯍꯌꯦꯡ ꯑꯣꯏꯅ ꯐꯖꯅ ꯍꯥꯏꯔꯒꯦ ꯍꯥꯏꯗꯅ꯫ ꯑꯕꯦꯊꯣꯏꯅ ꯀꯔꯝ ꯀꯥꯟꯗ ꯌꯨꯝꯗ ꯍꯟꯅꯤ ꯍꯥꯏꯒꯦ? ꯃꯥꯁꯨ ꯃꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯂꯩꯖꯕꯅ ꯍꯦꯟꯅ ꯐꯒꯗꯕ ꯃꯥꯜꯂꯦ꯫ ꯌꯨꯝꯁꯤꯗ ꯂꯩꯔꯒ ꯑꯃꯅꯁꯨ ꯄꯥꯈꯣꯟ ꯄꯪꯁꯤꯗ ꯁꯤꯕꯤꯔꯦ ꯇꯧꯔꯤꯁꯦ꯫ ꯑꯩꯅ ꯅꯍꯥꯟ ꯍꯪꯕꯗꯗꯤ ꯅꯦꯛꯁ ꯋꯤꯛꯇ ꯑꯣꯏꯅ ꯆꯠꯀꯦ ꯍꯥꯏꯍꯧꯕꯅꯤ꯫ ꯃꯣꯏꯔꯣꯝꯗꯗꯤ ꯁꯦꯠꯅꯕ ꯗ꯭ꯔꯦꯁꯀꯨꯝꯕꯁꯦ ꯌꯥꯝ ꯇꯥꯡꯉꯦ ꯍꯥꯏꯌꯦ꯫ ꯑꯗꯨꯅ ꯃꯃꯥ ꯃꯄꯥꯒꯤ ꯑꯗꯒꯤ ꯃꯄ꯭ꯋꯥ ꯅꯨꯄꯥꯒꯤ ꯗ꯭ꯔꯦꯁꯈꯩꯗꯣ ꯁꯤꯗꯒꯤ ꯑꯌꯥꯝꯕ ꯂꯩꯈꯤꯅꯤ ꯍꯥꯏꯕꯒꯨꯝ ꯇꯧꯏ꯫ ꯑꯩꯗꯤ ꯃꯥꯁꯦ ꯊꯣꯏꯕ ꯂꯨꯍꯣꯡꯕ ꯂꯣꯏꯔꯒ ꯐꯖꯅ ꯆꯠꯂꯣ ꯍꯥꯏꯒꯦꯅꯕꯨ ꯈꯜꯂꯝꯃꯤꯕꯅꯤ꯫ ꯃꯗꯨ ꯌꯥꯗꯦ ꯕꯦꯅꯨ ꯑꯩꯈꯣꯏ ꯊꯣꯏꯕꯅ ꯋꯥ ꯉꯥꯡꯅꯕ ꯈꯔ ꯌꯥꯔꯤꯉꯩꯁꯤꯗ ꯑꯕꯦꯊꯣꯏꯁꯦ ꯃꯌꯨꯝꯗ ꯆꯠꯍꯟꯈꯤꯅꯕ ꯇꯧꯁꯤ꯫ ꯃꯥꯅ ꯌꯨꯝꯁꯤꯗ ꯀꯨꯏꯅ ꯂꯩꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯗ ꯀꯣꯟꯅ ꯑꯀꯥꯏꯕ ꯂꯥꯛꯄ ꯌꯥꯏꯅꯦ꯫ ꯀꯅꯥꯅ ꯈꯪꯕ ꯊꯣꯏꯕꯅ ꯋꯥꯈꯜ ꯍꯣꯡꯂꯛꯄꯁꯨ꯫ ꯑꯩꯅꯁꯨ ꯀꯨꯏꯅ ꯋꯥꯅ ꯁꯦꯝꯂꯛꯄ ꯏꯆꯥꯅꯨꯄꯥꯁꯦ ꯅꯨꯄꯤ ꯑꯃꯒꯤ ꯍꯥꯛꯇꯛꯇ ꯁꯔꯕꯅꯥꯁ ꯁꯥꯕꯗꯤ ꯁꯥꯍꯟꯅꯤꯡꯗꯦꯅꯦ꯫ ꯇꯥꯃꯣ ꯇꯞꯅ ꯉꯥꯡꯉꯨ ꯀꯩꯗꯧꯔꯒꯦ? ꯑꯉꯥꯡꯁꯤꯡꯅ ꯇꯥꯈ꯭ꯔꯒ ꯅꯨꯡꯉꯥꯏꯕ ꯍꯧꯅꯗꯤꯌꯦ꯫ ꯇꯥꯔꯣꯏꯗ ꯃꯈꯣꯏ ꯑꯅꯤꯅ ꯂꯤꯚꯤꯡ ꯔꯨꯝꯗ ꯐꯝꯂꯒ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯑꯕꯦꯊꯣꯏꯅ ꯂꯤꯚꯤꯡ ꯔꯨꯝꯒꯤ ꯊꯪꯅꯕ ꯔꯨꯝ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯥꯔꯀꯦꯠꯇꯒꯤ ꯌꯨꯝꯗ ꯄꯨꯅꯕ ꯄꯣꯠ ꯈꯔ ꯂꯩꯔꯨꯒꯦ ꯍꯥꯏꯅ ꯊꯣꯛꯂꯛꯄ ꯑꯗꯨꯗ ꯃꯄꯥ ꯍꯦꯛ ꯆꯥꯅꯔꯨꯕꯅꯤ ꯂꯨꯈꯣꯏꯅ ꯃꯥꯒꯤ ꯃꯔꯝꯗ ꯋꯥ ꯉꯥꯡꯅꯕꯗꯨꯒ꯫ ꯑꯕꯦꯊꯣꯏ ꯃꯃꯤꯠ ꯇꯞꯅ ꯎꯏꯁꯤꯟꯗꯨꯅ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ꯫ ꯑꯗꯨꯒ ꯂꯤꯚꯤꯡ ꯔꯨꯝꯗ ꯂꯥꯛꯄꯒꯤ ꯃꯍꯨꯠ ꯁ꯭ꯇꯦꯔꯀꯦꯁꯇꯨ ꯀꯥꯔꯛꯇꯨꯅ ꯃꯥꯒꯤ ꯔꯨꯝꯗ ꯑꯣꯏꯅ ꯂꯥꯛꯂꯦ꯫ ꯊꯣꯡꯗꯣ ꯍꯥꯡꯗꯨꯅ ꯃꯥꯒꯤ ꯔꯨꯝ ꯃꯅꯨꯡꯗ ꯆꯪꯂꯛꯂꯦ꯫ ꯑꯗꯨꯒ ꯃꯥꯅ ꯁꯤꯇꯤꯗ ꯂꯥꯛꯄꯗ ꯄꯨꯔꯛꯄ ꯂꯒꯦꯖꯇꯨꯒ ꯁꯨꯠꯀꯦꯁꯇꯨꯒ ꯂꯧꯗꯨꯅ ꯔꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯃꯐꯤ ꯃꯔꯣꯜꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯥꯞꯆꯤꯜꯂꯤ꯫ ꯃꯤꯅꯠꯁ ꯈꯔꯒꯤ ꯃꯇꯨꯡ ꯃꯥꯒꯤ ꯔꯨꯝꯒꯤ ꯊꯣꯡꯗꯨ ꯃꯄꯥꯜꯗꯒꯤ ꯅꯣꯛ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯕꯦꯊꯣꯏꯁꯨ ꯇꯧꯔꯝꯂꯤꯕ ꯊꯕꯛꯇꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯊꯣꯡꯂꯣꯝꯗ ꯂꯥꯛꯇꯨꯅ ꯊꯣꯡꯗꯨ ꯇꯞꯅ ꯍꯥꯡꯗꯨꯅ ꯌꯦꯡꯕꯗ ꯑꯟꯇꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯀꯩ ꯍꯥꯏꯒꯦ ꯑꯟꯇꯤ? ꯅꯪꯕꯨ ꯊꯕꯛ ꯆꯤꯟꯕ꯭ꯔꯣ? ꯑꯩꯗꯣ ꯌꯨꯝꯗ ꯄꯨꯕꯒꯤ ꯄꯣꯠꯆꯩ ꯈꯔ ꯌꯣꯝꯁꯤꯜꯂꯝꯕꯅꯤ꯫ ꯀꯩꯗꯧꯔꯒꯦ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ ꯑꯟꯇꯤ꯫ ꯏꯕꯥꯅꯤꯗꯣ ꯃꯥꯔꯀꯦꯠ ꯐꯥꯎꯕꯗ ꯆꯠꯄ ꯌꯥꯗꯣꯏꯔꯥ ꯍꯪꯒꯦ ꯇꯧꯕꯅꯤ꯫ ꯑꯗꯨ ꯅꯪꯕꯨ ꯀꯩꯗꯧꯉꯩ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯣ? ꯀꯃꯤꯡ ꯃꯟꯗꯦꯁꯤꯗ ꯑꯣꯏꯅ ꯆꯠꯂꯒꯦ ꯑꯟꯇꯤ꯫